नुपी कया अमना हाइरी अखोइगी नुपीना याजदबिदा फारगा लौबा अदुगा नुपाबु हाइबदी को चेन चोंगलबा कांदा हाइबदी यानारगा चेलबा कांदा चेन चोंगलबा कांदा मसाना यादबनी हाइरगा हाइबदी जद्दाबी गुमा तानबा पैसा लौथोकबा मयुमदा लैजबा लन थुम योलगा हाइबदी पैसा सिंगनमा होनाजबा ताइबंग पालसीदा अखोइ मियोइबना हिंगलिबसे मसीगी मरम असे अनि खक्तनिबा अखोइ मियोइबना नंगलिबा अवाबा मैचाक चाइना मयामसिंगसे मसीबु नंगी पुंसीदको अदुम खांगदुना चटपा अमनको नंगोना नंगलिबा अवाबा मैचाक चाइना मयामसिंगसे मसीदगी को थोकलकनमा याम कन्ना होनाजबा नंग येंगुबा पैसा पाइबा मियोइ क्या अमना मखोइगी को युम कई क्या अमा चौ चौबा सारिबा मियोइ अदोगी को मयुमददी अहुबा क्या अमा लेरमगनिबा अखोइगी को पैसा पाइबा मियोइ क्या अमागी लन थुम संगलिबा अखोइगी सिक्युरिटी गार्ड तो येंगुबा मतम चाना पैसा फंगदबसु क्या अमा याविबा अतांगबा गाड़ी क्या अमा थौरिबा गाड़ी ड्राइवर अदो येंगुबा मानको फना अतांगबा गाड़ी थौजरगसु को मयुमदा मखोंगना हलकबा मियोइ क्या अमा याविबा हे गाइस ngasi soina ko nungsi khraba wari ama puduna lakchariba egi mamangi video da mioi ke amana ko apha phaja comment ke ama pibi rakhiba aingonda su maduna maram oiraga knowledge ka ama phangbo oiba motivation ke ama oiba haibadi comment su pibi rakhiba madudai du da mioi ke ama na aingonda hanglakhiba ikhoigi nupi na masana yadabida nupana nupi pharaga lobase masidagi matau karamna mayok nagani masi matau karamna tauraga phagani haibagi maramda aduga aigi video asebu nauna yengbiriba miyamna ko nungsibiduna channel se subscribe tawbiba kawbiramganu subscribe ki button ado nakhoigi oina di free ni nakhoigi subscribe amamamna aigi punsida aina video ase semjabada mamal kaya ama laihalli aikhoigi ko nupina yadabida nupibu pharaga lawba masidai sida aikoi nupagi diko adum hainaba ma leiba ko nupi haiba nupi se diko pambu pambadi nungsibu nungsiradi ko masana yadraga su pharaga lawgadabani haiduna masidi nupagi opinion niba aduma phuko nupi oiriba mioi singi makhoigi opinion di khanduna yengoba mioi aduna nangbu ko sunu nungsidre khalasiba mioi adu nanga matau karamna laimina doino nangna phana pharaga lawraga suko mioi aduna nangna pharaga lawraba kanda ko nupi aduna nanga laibinare su khalasiba nupi ado matam pumbada ko magi haksangda magi punsida ko penadaba amasedi matam pumbada lairaganiba nangna ibu pharaga lawkibani haiduna masidai sida ko aikoi action lawkhatkadabaniba habidi ko aikoi ningol obi ama anina hana chongthoroktragadi ko masigi thogliba thaudok singse leptabida dum chathara khiganiba aikoi ai khangiba ko aikoi gi masidai sida ningol obi habidi ko magonda thogliba magi masamakta thoglaba kanda masidagi thoglakadaba matau karamna kari tausige kayama khalamganiba maramdi masidagi ko tholakpagi hidak se sengna harabada ko khoi ningol obi sing khutta leirabana khoina masidagi ko action lauraba khaktada masigi thogliba thaudok singje khara tawna adum kinarakani miyam tawba lepnarakani ba action lauba haibu ko nangna sana yadragati ko direct yade haibu nang khangani ba ai sana yadre hairaga aigi ijatti manglagani mina kari ngangna khigani mina aibu halakpini hairagani pharaga lawkhradabo adum laigedi khandana laikai myam singna masi wahai kya ase ngangna gani khangani ba ko ngangna ba ngangja sanuba no means no nangna yaningdaba dodi yaningdaba ni ba ko nangna ko madudagi haibidi ko nasana yaningdabida laikhraga nang punchi chupa nungai tabida laiba pamra aduga madudagi ko nang nasana yade hairaga halaklaga yumda lairaga nangbu pambiba nangbu nungsibiba miwai amasu soidana lakaniba aikoi nupa da ko nupi thiraba kanda magi nupi na laikhidraba kanda nupi atopuma thiba yaraga nupi na masana yadabida kanagumba mana pharaga lawbada madudagi masana yade haijaraga halaklaga laibada ningoloibi adobu ko lawraga laibada karisu kaidabra haina khaliba hoi khunaina kari ngangna gini laikaina kari ngangna gini masi amadi leire ngangning ba ngangja sanu madudai du ko makoi force tawgani ba nang nasana yaya haigadabani khotgadabani thokhare nangi sui jat mangna nama laikai sara chena nama domina laibana phai masi ke ase haina gani ba ko masi ke ase haiduna ko nang sana sabu ko yamna keno tawna lo oina ko koina haibdo inge khanganu ba nakoina action lawraba kana nangi nachindagi ko ai sana yajadana
ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯝꯊꯨꯗꯨꯅ ꯑꯩꯕꯨ ꯐꯥꯔꯒ ꯂꯧꯕꯅꯤ ꯃꯁꯤ ꯍꯥꯏꯔꯛꯂꯕ ꯀꯥꯟꯗꯀꯣ ꯈꯨꯟꯅꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯌꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤꯕ ꯃꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯑꯃ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯆꯣꯡꯊꯣꯔꯛꯂꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯗꯕꯤꯗ ꯆꯦꯟꯕꯅꯤ ꯃꯥꯅ ꯐꯥꯔꯒ ꯂꯧꯕꯅꯤ ꯃꯁꯤꯁꯦ ꯇꯣꯏꯅ ꯊꯣꯛꯂꯛꯂꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯀꯤꯔꯛꯂꯒꯅꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯂꯛꯂꯒꯗꯤ ꯃꯈꯣꯏꯁꯨꯀꯣ ꯐꯥꯔꯒ ꯂꯧꯒꯗꯕꯁꯦ ꯀꯤꯁꯜꯂꯛꯂꯒꯅꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯁꯤ ꯀꯌꯥꯁꯦ ꯈꯔ ꯇꯧꯅ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯆꯣꯡꯊꯣꯔꯛꯂꯒꯀꯣ ꯃꯁꯤꯒꯤ ꯑꯦꯛꯁꯟꯁꯦ ꯂꯧꯗ꯭ꯔꯒꯗꯤꯀꯣ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯥꯛꯈꯤꯒꯅꯤꯕ ꯍꯣꯏ ꯅꯪꯕꯨ ꯐꯥꯔꯒ ꯂꯧꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯏꯖꯠꯄꯨꯗꯤ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯤꯀꯣ ꯍꯟꯊꯅ ꯌꯦꯡꯕꯤꯔꯒꯅꯤ ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯂꯧꯈꯤꯕ ꯑꯦꯛꯁꯟ ꯑꯃꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯅꯪꯅ ꯀꯟꯕꯤꯕ ꯑꯣꯏꯒꯅꯤꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤꯕ ꯃꯁꯤꯒ ꯂꯣꯏꯅꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯀꯣ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯍꯥꯏꯕꯗꯤꯀꯣ ꯃꯆꯥꯁꯤꯡꯁꯦ ꯊꯥꯖꯔꯕ ꯀꯥꯟꯗꯀꯣ ꯅꯨꯄꯥꯗꯒꯤꯀꯣ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯈꯤꯕꯀꯣ ꯅꯨꯄꯤ ꯑꯁꯤ ꯆꯦꯜꯂꯕ ꯀꯥꯟꯗ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯏꯖꯠ ꯗꯥꯕꯤ ꯇꯥꯟꯕ ꯄꯩꯁꯥ ꯅꯤꯕ ꯃꯁꯤ ꯀꯌా ꯑꯃ ꯆꯠꯅꯔꯤꯕꯀꯣ ꯃꯁꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯗꯒꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯨꯡꯁꯤꯅꯔꯦ ꯈꯜꯂꯁꯤꯕꯀꯣ ꯅꯪ ꯆꯦꯟ ꯆꯣꯡꯂꯕ ꯀꯥꯟꯗ ꯅꯨꯄꯤꯗꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯕ ꯀꯥꯟꯗ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯏꯖꯠ ꯗꯥꯕꯤ ꯇꯥꯜꯂꯛꯑꯕ ꯅꯉꯣꯟꯗ ꯄꯩꯁꯥ ꯑꯁꯨꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯀꯌꯥ ꯑꯃꯗꯤꯀꯣ ꯃꯌꯨꯝ ꯍꯤꯡꯈꯣꯜ ꯌꯣꯜꯂꯗꯨꯅꯀꯣ ꯄꯩꯁꯥꯁꯦ ꯊꯤꯒꯅꯤꯕ ꯑꯂꯣꯏꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯂꯩꯍꯧꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯡꯖꯕ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯠꯇꯅ ꯃꯔꯝ ꯑꯁꯤꯅꯀꯣ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤꯀꯣ ꯍꯥꯏꯕꯗꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯐꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯈꯣꯏ ꯆꯍꯤ 4-5 ꯈꯪꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯕ ꯊꯣꯛꯂꯒꯁꯨꯀꯣ ꯆꯦꯜꯂꯕ ꯀꯥꯟꯗꯀꯣ ꯅꯈꯣꯏꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯕꯅꯤꯕ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏ ꯑꯅꯤꯅꯀꯣ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯟꯕ ꯊꯣꯛꯂꯒꯗꯤꯀꯣ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯗꯣꯛꯎꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨꯀꯣ ꯐꯠꯇꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗꯀꯣ ꯅꯁꯥꯅ ꯌꯥꯅꯔꯦ ꯈꯣꯠꯅꯔꯦ ꯍꯥꯏꯔꯒꯀꯣ ꯄ꯭ꯔꯨꯞ ꯑꯃ ꯊꯝꯍꯧꯕ ꯅꯨꯄꯤ ꯑꯗꯨꯅꯀꯣ ꯃꯌꯨꯝ ꯊꯤꯟꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝ ꯊꯤꯟꯈ꯭ꯔꯕ ꯀꯥꯟꯗꯗꯤ ꯀꯅꯥꯅ ꯈꯪꯉꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯁꯤꯡꯕꯨꯀꯣ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯕꯨꯀꯣ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯂꯩꯅꯩꯕ ꯑꯩꯈꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨꯕꯨ ꯌꯦꯡꯕꯤꯔꯤꯕ ꯍꯥꯏꯕꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯗꯤꯀꯣ ꯌꯥꯝꯅ ꯈꯪꯕ ꯁꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯒꯅꯤꯕ ꯃꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤꯕ ꯃꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯩꯁా ꯇꯥꯟꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯅꯨꯄꯤꯗꯁꯨꯀꯣ ꯍꯥꯏꯕꯗꯤ ꯃꯁꯤꯒꯨꯝꯕ ꯇꯧꯔꯒ ꯄꯩꯁా ꯇꯥꯟꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ 100ꯗ ꯅꯨꯄꯤ 1-2ꯈꯛ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤꯀꯣ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦꯕ ꯃꯁꯤꯗꯒꯤ ꯍꯤꯡꯅꯤꯡꯉꯥꯏꯒꯤꯀꯣ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯗꯣꯛ ꯃꯁꯤꯗꯩꯁꯤꯗ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯖꯕꯅꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯃꯁꯤꯗ ꯏꯁꯥꯅ ꯌꯥꯗꯕꯅꯤ ꯈꯣꯠꯇꯕꯅꯤ ꯍꯥꯏꯔꯛꯂꯒꯗꯤ ꯃꯁꯤ ꯑꯩ ꯏꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯖꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯆꯪꯅꯤꯡꯉꯥꯏꯒꯤ ꯀꯔꯤꯁꯨ ꯍꯛ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯛꯂꯒꯗꯤꯀꯣ ꯅꯪꯒꯤ ꯍꯤꯡꯅꯤꯡꯉꯥꯏ ꯌꯥꯝꯅ ꯑꯣꯞꯁꯟ ꯂꯩꯕ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯨꯞ ꯑꯃ ꯂꯩꯔꯕ ꯀꯧꯕꯅꯤꯅꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯂꯛꯂꯒꯁꯨ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯐꯥꯔꯒꯁꯨꯀꯣ ꯅꯪ ꯃꯗꯨꯒꯤ ꯄ꯭ꯔꯨꯞꯇꯣ ꯎꯠꯄ ꯌꯥꯏꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯍꯤ 3-4 ꯈꯪꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯅꯔꯦ ꯑꯩꯈꯣই ꯆꯦꯜꯂꯕ ꯀꯥꯟꯗ ꯃꯁꯤ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯅ ꯀꯤꯔꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯇꯝꯗꯒꯤ ꯍꯧꯔꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯂꯤꯖꯔꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯅꯤ ꯅꯨꯄꯤ ꯑꯁꯤ ꯃꯥ ꯃꯁꯥꯅ ꯌꯥꯅ ꯂꯥꯛꯆꯕꯅꯤ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯨꯞ ꯑꯃꯗꯣ ꯂꯩꯔꯒꯗꯤꯀꯣ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅꯀꯣ ꯃꯗꯨꯗ ꯆꯪꯕ ꯉꯝꯂꯣꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏꯕ ꯀꯣ ꯂꯥꯏꯊꯣꯛꯄ ꯍꯣꯠꯅꯕꯗꯀꯣ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤꯀꯣ ꯀꯣꯝꯗ ꯆꯣꯡꯊꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯁꯨꯀꯣ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯂꯤꯕꯀꯣ ꯅꯨꯄꯥ ꯅꯨꯄꯤ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯌꯥꯖꯗꯕꯤꯗ ꯐꯥꯔꯒ ꯂꯧꯕ ꯑꯗꯨꯒ ꯅꯨꯄꯥꯕꯨ ꯍꯥꯏꯕꯗꯤꯀꯣ ꯆꯦꯟ ꯆꯣꯡꯂꯕ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯌꯥꯅꯔꯒ ꯆꯦꯜꯂꯕ ꯀꯥꯟꯗ ꯆꯦꯟ ꯆꯣꯡꯂꯕ ꯀꯥꯟꯗ ꯃꯁꯥꯅ ꯌꯥꯗꯕꯅꯤ ꯍꯥꯏꯔꯒ ꯍꯥꯏꯕꯗꯤ ꯏꯖꯠ ꯗꯥꯕꯤꯒꯨꯝꯕ ꯇꯥꯟꯕ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯃꯌꯨꯝꯗ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯌꯣꯜꯂꯒ
ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯁꯤꯡꯅꯅꯕ ꯍꯣꯠꯅꯖꯕ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯅꯪꯀꯣ ꯅꯨꯡꯉꯥꯏꯗꯅ ꯄꯨꯟꯁꯤꯗꯀꯣ ꯀꯌꯥꯝꯅꯣꯕ ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯃꯗꯨ ꯄꯨꯝꯕꯗꯣ ꯍꯌꯦꯡ ꯇꯨꯡꯗ ꯂꯩꯍꯧꯔꯒꯗꯕꯅꯤ ꯑꯃꯠꯇ ꯅꯪ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦꯕ ꯅꯪꯅ ꯃꯗꯨꯒꯤ ꯄꯩꯁꯥꯗꯣ ꯆꯥꯔꯒ ꯅꯪ ꯅꯕꯨꯛꯇꯤ ꯊꯜꯂꯒꯅꯤ ꯑꯗꯣ ꯅꯪ ꯄꯨꯟꯁꯤꯗ ꯀꯩꯗꯧꯉꯩꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯣꯏꯕ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨꯀꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯐꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯣꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯝꯆꯠ ꯑꯗꯨ ꯆꯠꯂꯕ ꯀꯥꯟꯗꯀꯣ ꯅꯪꯕꯨꯁꯨꯀꯣ ꯀꯅꯥ ꯑꯃꯅ ꯂꯧꯒꯦꯁꯨ ꯈꯜꯂꯣꯏꯕ ꯂꯧꯒꯗꯕꯁꯨ ꯀꯤꯔꯒꯅꯤꯕꯀꯣ ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯥꯝꯅ ꯂꯨꯏ ꯅꯨꯄꯤꯒꯤꯁꯨ ꯅꯨꯄꯥꯒꯤꯁꯨ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤꯀꯣ ꯆꯦꯛꯁꯤꯟꯕꯤꯕ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯪꯂꯛꯈꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯕꯤꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯀꯥꯟꯗ ꯄꯥꯈꯪ ꯀꯣꯏꯕ ꯄꯥꯈꯪꯒ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯔꯕ ꯀꯥꯟꯗ ꯃꯆꯥ ꯃꯁꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈꯤꯕ ꯃꯁꯤꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯁꯨ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟ ꯈꯖꯤꯛꯇꯪ ꯄꯥꯝꯖꯩ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒꯗꯤ ꯐꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯂꯩꯕꯁꯤꯡꯗꯣ ꯃꯤꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ ꯅꯈꯣꯏꯅ ꯃꯃꯥꯡꯗ ꯄꯤꯕꯤꯔꯛꯈꯤꯕ ꯀꯃꯦꯟ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯄꯥꯕꯗ ꯑꯩꯅ ꯈꯪꯗꯕ ꯀꯌా ꯑꯃꯁꯨ ꯑꯩꯅ ꯈꯪꯖꯤꯟꯕ ꯉꯝꯃꯤ ꯑꯩꯉꯣꯟꯗꯁꯨ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯐꯪꯉꯤꯕ ꯅꯈꯣꯏꯅ ꯄꯤꯔꯛꯈꯤꯕ ꯀꯃꯦꯟ ꯄꯨꯝꯕꯗꯣ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯗ ꯂꯩꯖꯕ ꯅꯈꯣꯏꯅ ꯈꯪꯖꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ ꯃꯗꯨꯗꯒꯤ ꯂꯧꯈꯠꯄ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯒ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯐꯖꯕ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯑꯂꯣꯏꯕꯗ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯑꯩꯅ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯊꯝꯖꯅꯤꯡꯉꯤ ꯑꯩꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯩꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯑꯁꯤꯗꯀꯣ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨꯀꯣ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨꯀꯣ ꯆꯨꯝꯊꯣꯛꯄꯤꯔꯛꯎ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯩ ꯈꯛꯇ ꯆꯨꯝꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯈꯣꯏꯒꯤꯁꯨ ꯑꯣꯄꯤꯅꯤꯌꯟ ꯇꯣꯉꯥꯜꯂꯝꯕ ꯌꯥꯏ ꯑꯩꯅ ꯈꯟꯖꯕ ꯈꯔꯗꯣ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ